आकाशवाणी इम्फाल R.K.Gorani na pau pajari ahanbada maroiba pau Jiribam jila da hingsa gi mayokta miyang gi oiba asoba khongchat na hawjik satli Jiribam jila gi mongmong da ngang namidang bom yaw na akan ba mawong da nongmay kapsin duna landara kre Manipur Rajapal Laxman Prasad Aswarya na ngang namidang mayrosing ga una kre mayrosing na taliba dabi thabak ta onthokani haibagi thajaba pirak kre amasung Parliamentary Affairs Mantralay na paikat liba na mitsamani gi achievement program gi saruk amoy na ngasi initiative taruk New Delhi da hawdok lagani. Jiribam jila da hawkiba thangja nimita misam yawna misim na thokkiba amadi nomay kamna bagi thawdok adu yaning da phongdoktona jila asida hawjik mahiroi lup marina losingduna miyam gi oiba asoba khongchat ama chatli Khongchat asi matang ekhoi Jiribam paumi nga thembe sawjit na hai khongchat asida mahiroi sing mahitama phangalu terrorist ki thong yaning di haibana sing ba tongan ba placard sing paiduna kholau sing lauki khongchat adu Jiribam Higher Secondary School degi hauki hauji Deputy Commissioner Office tamna chatuna mhaka unaraga wari sanaduna memorandum amasu pisingeni hairi Jiribam jilagi mongbungda ngarang nimidang bom yawna akan mamongda nomay kapsin dun nandara kre police ki pau palleduna ekhoigi Jiribam paumina hai thawdok adu nimidang pung 10 makhairom taba duaida mongbung khul singthaktagi bom yawna nomay kaptharaktuna landarak padagi khul ngakpa singa akan mamongda ku thongna khivani tungda ehenba security force ki kangbu amasu mafam aduda changsinki adumainamak thawdok aduda hawju phawbi koina misi mina amde aso open yawbagi paudi leite Manipur Rajapal Laxman Prasad Aswarya ga mairoi sing ngang atheng unaduna makoina taliba dabi sing thabak ta onthok pinaba Rajapal da mairoi sing na taksin khre Manipur miyang amade mairoi sing yenglaga thabak pakhat kani haina Rajapal na mairoi sing da thajaba pirakre mairoi sing na makogi maikai digi memorandum amasu Rajapal da pishinkhi ngarang raija aski tongan pham sing dagi lakpa mairoi sing hawrke bi irang da mairoi humudra hena aso opan nang khivani tungda atheng da mahiri tarana Rajapal unadra makhoi dabi sing makatana taksin khibani adumoina makhoina taliba dabi sing adu Rajapal na pung kunmeri manung da paikhatpa yaba thabak nati haina phongdora ki hairi hiram asiga mai lainana unaba da yawruba mahiri amana hai mairo sing thamliba wafam sing Rajapal na ningthina tabi bagaloine na wafam sing adu yamna lumna lobi adubu dabi sing adu thabak to onthokani haibigi sapsaba matam tharak pati leite maram aduna mairosna changsi leba khongjang asi hanba leitana makhatana changsin khigani khongjang ge saruk ama oina mairosing na ngasi dagi Manipur da leiriba school college sing boycott tawkhre Manipur da hauji orekliba aina masung santi raksa gi phibam asi yenglaga Imphal East Imphal West amasung Thobal jila da matam kaktana curfew thamjin kre Imphal jila gi district magistrate amasung Imphal jila gi additional district magistrate na tongan thokib order singda jila ani as ngarang nimidang pung 13 digi ngarang ayuk pung 13 digi matam kaktaba curfew thamjin khibani curfew learning manung da essential service sing health PSCD municipality official amasung staff sing power MSPCL amasung MSPDCL petrol pump court flight passenger sing amasung media gi sing dadi athing balairoi hairi Thobal jilagi oina ngarang numit ungba pung 12 dagi matam katana curfew thamjin khibani Raijas ta hoji orekliba santi raksaki phibam masida pamda thawdo sing thorak pathingna ba sarkarna raijas ta leiriba mailosing sing makhatana hayeng phawba suti thadokre Manipur Sarkar Education S Director ne thokpat cherol amada hai sarkar school sing government aided private amasung central school punam hayeng phawba suti oiragani Raja Sarkar Higher and Technical Education ge Joint Secretary ne thokpat cherol amana hai hauji ki oiribe phibam asi yenglaga Raja asta mailosing sing aided sarkar ge amdilana college sing su hayeng phawba suti oiragani Amaromda Manipur University ki atoba thabak thorom sing di pangthok jarabasu class sing di hayeng phawo taroroi haina register na thokpa cherol amana hairi Manipur University ki makhada pangthok liba undergraduate amasung postgraduate ki parikha sing matam katana yeithokre parikha sing asigi matam nongna leplagani haina Manipur University ki controller of examination in charge na thokpa cherol amana hairi Traffic niyam singi matang da nomini sa tharakpa legal awareness program ngasi Senapati Bazar da laiba Ministerium Hall lo isilagani thoromasi Senapati District Police amasung Karung Senapati Town Committee Senapati District na punesin na pangthokpani
awareness program asida traffic offenses fine thiba amasung penalty gi matangda amadi law enforcement and traffic regulation gi matangda khanane nagani ngarang ahuba nimita jila adugi superintendent of police anupam additional SP SDPO senapati ne singba sing saru yaki Padmasi award DL navigation lekhidabada tongan balup kan awa phongdorakli mangne lekhidabada International Handicap Welfare Mission Moidangpok State Logre Festival Observation Committee Manipur Fruits Protest Plantation Mission Khumbong amadi Society for Disabled Care Hiang Thangna awaba phongdorakli Tabiriba Pawasi Akas Bani Imphal dagini केंद्र के पार्लियामेंट्री अफेयर्स मंत्री क्रे रिजेजुना माकी मंत्रालय से पाखलिबा निमित चामनी के एसेसमेंट प्रोग्राम के सरुक अमा ओइना इनिशिएटिव तरुक ngasi न्यू दिल्ली दा हौदोकलगनी हौदोकदोरिबा इनिशिएटिव सिंग अदुगी मनुंगदा नेशनल ई विधान एप्लीकेशन 2.0 सबऑर्डिनेट लेजिस्लेशन मैनेजमेंट सिस्टम कंसल्टेटिव कमिटी मैनेजमेंट सिस्टम नेशनल यूथ पार्लियामेंट स्कीम 2.0 अमसुंग एकलबया मॉडल रेसिडेंशियल स्कूल ने सिंग बयाउरी Pakistani troops singna ngamkhai wangmedagi Jammu Kashmir gi Ankurda nomai kapsilakpada BSF ki jawana ma sokle thawdo odunga sinongalamdai pung aniga minute kontra magaram sa pamatam thokibani thawdo thokraba matungda mafam adu laiba Bharat Land Missingna mikum ham singna senaduna leiri Digital India Vision gi pandam pangnaba changsileba asigi saruk am oina Electronics and Information Technology Mantralayna Capacity Building Initiatives ki awumsuba phe sawdokre Taurang asigi makada Digital Public Infrastructure Contract and Procurement Management Application of Artificial Intelligence amasung Machine Learning da akhanaba miyang thamli Sangbidan ki taruk suba schedule semdop ki matang da yengsinaba kendra na semkiba committee ahan mifam mathang seol da pangtoklaba yai wafam asi kendra gi Griha Raja Mantri Nita Inda Raina handak tani Delhi da maka unakib awang nupok lamdam gi Autonomous District Council taragi mohot sinba kangbu ubdu da kanghalakpani Kendra gi Mantri na hai Autonomous District Council tara adudagi makhoi gi mot amasung tahoningba wafam kya kendra da pirakle Khasi Hills Autonomous District Council ki Chief Executive Member PSCM na hai committee aduna taruk suba schedule gi makhada Autonomous Council singda sel thum executive amasung administrative power hena pinaba bill panthatuna thamliba adu kohanaba honaraba yai Padma Award ki damak phangba yabe miyoi sing masing hena nominate taruknaba Pradhan Mantri Narendra Modi na hairi nomination pisin bi aroiba matam tha asigi taramangani social media thagatpa warol amada nomination kyamarum phangba aduda Pradhan Mantri Narendra Modi na nungai phongdokhi mahang hai haukibe sei tara asida sarkarna khwaidigi nemba thaktagi fawa miyam gi thabak tawriba miyoi kaya sarkarna Padma Award piduna ikai khumna khre Road Transport amasung Highways Mantri Nitin Gadkari na hairi Leiba asa hausi electronic vehicle masing yamna yonba ngamle lakadorbe ing lisingani kontra dagidi sahi amada electric vehicle koti amamam yonba ngamlagani haibegi thajaba leire electric vehicle gi ihawasi lakpana miyoi koti manga romda thabak piba ngamlagani haina pari New Delhi da Society of Indian Autonomy Manufacturers ki humpumari subajai gi mifamda wangang bada Sri Gadkari na hai hauji phawbada leiba asta electronic vehicle lak kontra hena register tawre Mahang hai saka mari pan electric vehicle yonbigi sang hauji sada nimpu manga oiri aduga saka ani pan electric vehicle yonbigi sang na sada yankai tarukta leiri hauji phawda leiba asta startup samri na saka ani pan electric vehicle sabi thaba khumang yang na sangsili hauji aroibada maru e pau amuk hana Jiribam jila hingsa gi mayokte miyam asauba khongset am haujik satli Jiribam jila ki mongbung da ngarang numidang bom yauna akan ma mawong da nome kapsinduna landara khre Manipur Rajapal Lakshman Prasad Acharya na ngarang numidang mahiroi singa una khre mahiroi singa talibadabi thabak da onthokani haibi ki thajaba pirakre amashung Parliamentary Affairs Mantralay na paikatliba numit chamani gi achievement program gi saruk am oina initiative taruk ngasi New Delhi da hawdok lagani Pauloi jari